Taro, I want to look by a kind of you. I don't know you look at the door. I want to tell you. Kaino hairisibo. Lupa yang kaituna kanana piyo mo hairiba. Don't know the piyo hiding in. Now, I should come to Hiba. I quite a leramba. I tamalai bunupiduna. I told Izalo. Ha! Madugi tamalai bunupiduna. Tau the Toramni. Man or me. Migi yum the Sangaga. Put Hurali and Nerido. Sinakanagi, he look at her no ha. That Tambo. Nang na Heidi do. Aina Hana Torumba. Angang helicopter duro. As. Adudi. Mansalaya Haidana. Ain told that. Tato now, a cookie sando masangam de haba. Sandata de Hidakapanang Hilukuta Sidam the Pubu haba. Now, I'm waiting Sandu, and now boy Ramali. I'm Tangmating Pangdishaba. Adugi Wahudi. Don't know a lady Kino. Walk him Mating Pang Tuagalora. Hey, and thank my ba. I ain't a hiker, huh? Langi Langchina, don't know the helicopter Papa Yaronia. Hoine, Langchina in him near me. Aduga helicopter do na. I want a pirate near. And thank my ba. Nangbu Karimata Kangra Boha. Nasa, to now Haibangang, Sina Magi, a quarter secret, name the Pyram Ladi, Ira line a pirate down in there. Yeah, hey, and thank my ba. Lang is how can you go on? Sao Kinune, a Sao Kinunasa. A machine at the bar at Topa Pajaba Lambi Yam, the lady. No, you wagon to go. Kokngamba Hauzikti Mitrangi Nungase Aikoyi Kutalairabanina Posai Karatokallo Ima Yengi Ima, Mitrangi nung si Changyeng Taurasi. Hai Mitrangi nung Umang Asida Ima Isana hip naba Paja Pajaraba Pamung Anikak Tokal Ludana. On the pina banet, Lupayang Kaigalatico. Araba Sien Makaidi, Tonauna Loibatam, Laibutuna Loina Pukrabani. I near Sien Gamatalite. Yeah, I know you had a dick cock piune. I saw a canico. Oh, Saugira, Saurira. I didn't want the pina Basien so lay, Heglite. Tonao. Oh, Tonao! I jumped the tongue and I couldn't hay. Tonao! Oh, Tonao! As Tonao si Magi helicopter se Tauraga. Oi, bye, in it Taurisi. Mina Hainabado, Jumbazanico. Tonao se Isam Mina de Haiba. Ahanba Magtada, Pupu TV Miding Tabiriba Kuding Mapu, Elisa Kojam, Amadi, Sonam Chanuna, Kurumjari. Pupu Tomba detective title adu kanana lawbaki haibadu ekai puna khaminasi aikoina lottery computer gi kuthangda lottery tawjabasi phone number singdo ina loina hapchalaga lottery ochare aduga number sing adudagi mioi 10 hana lottery aduda khangachagani aduga mioi 10 adudagi amu Pupu Tomba detective title lawba mioi amakhaktang amu khangachagadawribani Adudi Hauzik, Mioi Tara Adu, Lottery ki Kutangda, Punna Kangminers. Hauzik Tara Subda Local Liba number C 87 Hoba Aduga 6707 Loiba number Siniko. Dudi mahaki maming se Fusam Ajamal Haiboko Mahang amuk top 10 se oigaduni aduga magi comment se akoina hangiba wahang amadi picture identification se chumna tawbirakpra haibada mayam puna khangminasi tonawgi mane na hana ta khoidum khangde adubu atopa nupi man hairakpadagi ming khaktani khangliba masakti khangde adubu tonawgi manakta lakpada haibadi tonawna leiriba ta khoidumgi mayumda lakpada tonawna haita khoidum akoi ine la ine nangbo mora ka to amta puthura une haibada ta khoidumna mora puthurakpada nanglo khoidum hairi se na haibadagi tonawgi mane na tonawgi mane ine mana ta khoidumai na haibada khangkhibani sumaina lalabadi ngakpi gani na thame eboko ado wahangji koina hangibo wahangdo
tonaugi manena ta khoidumsi hana masak khangbra khangi natraga khangde haibasi tonaugi manegi karamba wahaidagi khangbage na hangbane bako do magi jana khangde na haibane sidi yare aduga nupi mana hairakpadagi khangbani oidune bako adugo खतंग चममनरे दुबु यारे दुम खंगदे हाबसि चुम्मेना लौरगे अदुगा अमु अखोइना हंगिबो वहांगसे अनि ने सिगी वहांगसिगिदि पाउखुमसे चुम्मेना लौजरगे अदुगा पिक्चर आइडेंटिफाई दुदि तौबिरमद्रे अखोइना पिक्चर मंगा आमसु उटपनेबको पिक्चर सिंगदुगा हाइबिरोना हाइबने अदुबु पिक्चर सिंगदुदि यावरमद्रे अदुना मथंगी अमुक लोट्री हाबदि मापन सुबदा कनान ओइगेदो अमुक खंगमिनारस ꯍꯧꯖꯤꯛ ꯂꯧꯈꯠꯂꯛꯂꯤꯕ ꯅꯝꯕꯔ ꯑꯁꯤꯅ 98 ꯅ ꯍꯧꯕ ꯑꯗꯨꯒ 6634 ꯅ ꯂꯣꯏꯕ ꯅꯝꯕꯔ ꯑꯁꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯅꯝꯕꯔꯁꯤꯗꯤ ꯑꯃꯨꯛ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯨꯂꯞ ꯍꯦꯛꯇ ꯎꯊꯣꯔꯛꯄꯗꯣ ꯅꯨꯡꯉꯥꯏꯖꯗꯗꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯗꯨꯒ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯨꯗꯤ ꯀꯦꯜꯕꯤꯟ ꯂꯥꯏꯁ꯭ꯔꯝꯅꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯃꯦꯟꯁꯦ ꯄꯤꯛꯆꯔꯁꯤꯡꯗꯣ ꯍꯥꯟꯅ ꯍꯥꯏꯔꯛꯑꯦ ꯕꯣꯜ ꯂꯦꯞꯇꯣꯞ ꯂꯥꯌꯟ ꯍꯦꯂꯤꯀꯣꯞꯇꯔ ꯀ꯭ꯔꯥꯎꯟ सिमदी दुम चुमे को पिक्चर मंगा सिमदी फजना मरिक चुमना हाइबिरे केल्विन लाइस्रमना अदुगा तोनाउगी मने न खोइदुम हाना खंगी मनेगी डायलॉग ओ नंगला खोइदुम हाइरिसिना सिदगी खंगबा ngame हाइदना केल्विन न थंबिरई अदुबु वहांगसे हाना आइखोइना खनबदा वहांगसे गी पाउकुमजे लाले हाइबदी तोनाउगी मने न इहान हाना खोइदुम खंगदेबा नुपी मगा थेंगनैदना को नुपी मगा थेंगनबदुदा माना नुपीदना मसक कायदल तोनाउ काय लेहौगेंग खुइदुमोइदा लेहौगी हाइबदा हाय आइदि खुइदुमाइजे कनानो खंगदेना हाइगिदना अदुना खुइदुमजे मसक खंगदेना लौगदबने अदुना पिक्चर सिंग सिदि तुम चुम्मे वहांग सिंग सिदि लाले हाइना थमजगे दुएदि निपान सुबसे मु पुना येंमिनारसिको हाय निपान सुबदा लौखलगलिबा नंबर असिना 92 न होबा दुगा 9164 न लोइबा नंबर असिनिको अदो मागी ममिंग से हेनबा हाय अदुगा मागी पिक्चर से दुम पिक्चर मंगा मक्से स्क्रीनशॉट लौरगा थाजेन बिरे पिक्चर यावबा मिनट सिंगो पिक्चर मंगा सिदी यामना चुमना दुमक थाबिरे अदुगा कोई वाहंगी पाउखुम से मु पामिना पाखंगमिनारसिको तोनाउगी मनेना लेकाइगी नुपी असिदा तोनाउ उब्राना हंगी अदुदा नुपी असिना खुमई लेकाइगी मीसु मानदे हाइना तोनाउगी मने ने हाइना सक्ताई अदुदगी लेकाइगी नुपी असिना तोनाउगी लाइफमसु ताखी सुमाइनो ओइना थंबिरेबको कमेंट से अदुदी हंगिबो वाहंगदुगी पाउखुम दगदी खितंग ओनना दुमाइना पिबिरकपा माले अदुबु पिक्चर सिंग अदुदी चुमना थाजन बिरकपगी दमकता थागचरी अदु मथंग अमु येंमिनारसे मथंगी नंबर 8 सुबको अदुपुना येंमिनारसे तरेत सुबदा लौखलगलिबा नंबर असिना 93 न होबा अदुगा 3617 न लोइबा फोन नंबर असिनिको हाय मासिना केनोने ममिंग से एंजेलिका वाहेंगबम हाय अदुगा अखोगी पिक्चर आइडेंटिफाई तौरकपसिदी तौरक्ट्रे अदुगा कमेंदा ओ नंगला खोइदुम हाइरिसिना हाइबा वाहाइसे सि खक्तने महाना थंबिरकपसे वाहंगी पाउखुम से चु खंगी नत्रगा खंगदे सिमसु हाइबिरक्ट्रे अदुगा पिक्चर सिंग अदुबुसु मसक तागलक्ट्रे अदुदी मथंगी अमुक येंमिनारसे मथंगी तरुक सुबदा लौखलगलिबा नंबर असिना 87 न होबा दुगा 7570 न लोइबा नंबर सिनिको अदुगा महाकी ममिंग से नुंसितोय सोइबम ना तौबिरकलिबा कमेंट से पिक्चर नंबर 1 2 3 4 5 अदुम चुमना अदुम हाइबिरई अदुगा वाहंगी पाउकुमना तोनाउगी मनेना ता खोइदुम खंगी तोनाउगी मनेना नंगला खोइदुम हाइरिसे सुमाइनो ओइना खुंबिरई पिक्चर दी आमना चुमना अदुमक तौबिरई नुंसितोय सोइबम अदुगा वाहंगी पाउकुम सिमदी खरा चेनरे हाइबदी तोनाउगी मनेना इहान हाना लाकपददी खोइदुमजे मसक खंगदेबा सी थमजगे अदुदी मथंग अमुक येंमिनसी।
ꯍꯧꯖꯤꯛ ꯃꯉꯥ ꯁꯨꯕꯗ ꯂꯧꯈꯠꯂꯛꯂꯤꯕ ꯅꯝꯕꯔꯁꯤꯅ 81 ꯍꯧꯕ ꯑꯗꯨꯒ 0287 ꯅ ꯂꯣꯏꯕ ꯅꯝꯕꯔꯁꯤꯅꯤꯀꯣ ꯁꯨꯜꯇꯥꯅꯥ ꯁꯍꯅꯤ ꯑꯗꯨꯒ ꯂꯤꯂꯣꯡ ꯍꯧꯔꯩꯕꯤ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯍꯥꯛꯀꯤ ꯀꯃꯦꯟꯁꯦ ꯌꯥꯝꯅ ꯁꯝꯅ ꯈꯪꯗꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯈꯛꯇꯪ ꯊꯝꯕꯤꯔꯛꯑꯦ ꯍꯥꯏꯕꯗꯤ ꯇꯣꯅꯥꯎꯒꯤ ꯃꯅꯦꯅ ꯈꯣꯏꯗꯨꯝꯁꯦ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯑꯣꯏꯗꯣꯏꯅꯦ ꯄꯤꯛꯆꯔꯁꯨ ꯍꯥꯏꯔꯛꯇ꯭रे ꯄꯤꯔꯛꯇ꯭रे ꯑꯗꯨꯒ ꯀꯔꯝꯕ ꯋꯥꯍꯩꯗꯒꯤ ꯈꯪꯗꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯁꯨꯒꯥꯏꯅ ꯇꯥꯛꯄꯤꯔꯛꯇ꯭रे ꯈꯪꯗꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯈꯛꯇꯅꯤ ꯊꯝꯕꯤꯔꯛꯄ ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯂꯣꯇ꯭ꯔꯤ ꯅꯝꯕꯔ ꯃꯈꯥ ꯇꯥꯕꯁꯦ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯍꯧꯖꯤꯛ ꯃꯔꯤ ꯁꯨꯕꯗ ꯂꯧꯈꯠꯂꯛꯂꯤꯕ ꯅꯝꯕꯔꯁꯤꯅ 70 ꯑꯗꯨꯒ ꯂꯥꯁ 4 ꯗꯤꯖꯤꯠꯇꯨꯅ 5981 ꯑꯗꯨꯗꯤ ꯀꯅꯥꯅ ꯁꯤꯒꯤ ꯀꯃꯦꯟꯁꯤ ꯊꯥꯕꯤꯔꯛꯄꯅꯣ ꯍꯥꯏꯕꯗꯣ ꯈꯪꯃꯤꯟꯅꯔꯁꯤ ꯍꯦꯕꯤꯟꯁꯟ ꯇꯨꯏꯊꯥꯏ ꯂꯩꯐꯝꯅ ꯀꯥꯡꯆꯨꯞꯇꯒꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯃꯦꯟꯁꯤꯅ ꯍꯦ ꯅꯣꯏꯒꯤ ꯈꯣꯏꯗꯨꯝ ꯍꯥꯏꯗꯣ ꯑꯩꯗꯤ ꯈꯪꯗꯦꯅꯦ ꯃꯥꯒꯤ ꯃꯌꯨꯝ ꯑꯁꯤꯅ ꯀꯗꯥꯏꯗꯅꯣ ꯏꯕꯦꯝꯃ ꯍꯥꯏꯈꯤꯕ ꯄꯥꯔꯠꯇꯨꯗ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯨꯗꯤ ꯆꯨꯝꯕꯤꯔꯛꯑꯦ ꯍꯥꯏꯕꯗꯤ ꯈꯣꯏꯗꯨꯝꯁꯦ ꯇꯣꯅꯥꯎꯒꯤ ꯃꯅꯦꯅ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯋꯥꯍꯩꯁꯤꯗꯒꯤ ꯈꯪꯈꯤꯕꯅꯦꯕ ꯁꯤꯃꯛꯇꯤ ꯑꯗꯨꯝ ꯆꯨꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯤꯛꯆꯔ ꯃꯉꯥꯗꯨꯗꯤ ꯃꯁꯛ ꯇꯥꯛꯄꯤꯔꯛꯇ꯭रे ꯋꯥꯍꯪ ꯑꯅꯤꯅꯦꯕ ꯋꯥꯍꯪ ꯑꯅꯤꯅꯦꯕ ꯍꯥꯏꯕꯗꯤ ꯄꯤꯛꯆꯔ ꯃꯉꯥꯗꯣ ꯀꯔꯤ ꯀꯔꯤ ꯄꯤꯛꯆꯔꯅꯣ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯁꯤꯒꯤ ꯋꯥꯍꯪ ꯍꯥꯏꯕꯗꯤ ꯇꯣꯅꯥꯎꯒꯤ ꯃꯅꯦꯅ ꯈꯣꯏꯗꯨꯝ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯁꯤꯁꯤꯅꯦꯕ ꯁꯤꯁꯤꯐꯧꯗꯤ ꯑꯗꯨꯝ ꯆꯨꯝꯅ ꯈꯨꯝꯕꯤꯔꯛꯑꯦ ꯑꯗꯨꯗꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯕꯗꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯍꯨꯝ ꯁꯨꯕꯗ ꯂꯧꯈꯠꯂꯛꯂꯤꯕ ꯅꯝꯕꯔꯁꯤꯅ 89 ꯅ ꯍꯧꯕ ꯑꯗꯨꯒ 5802 ꯅ ꯂꯣꯏꯕ ꯐꯣꯟ ꯅꯝꯕꯔꯁꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯗꯤ ꯀꯅꯥꯅꯣꯗꯣ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯗ ꯃꯦꯁꯦꯖꯇꯤ ꯊꯥꯔꯛꯑꯝꯃꯦ ꯀꯃꯦꯟꯁꯨ ꯇꯧꯕꯤꯔꯛꯑꯝꯒꯅꯤ ꯀꯃꯦꯟ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯔꯒ ꯑꯗꯨꯝ ꯊꯥꯖꯟꯕꯤꯔꯝꯃꯦ ꯑꯗꯨꯕꯨ ꯃꯤꯗꯣ ꯌꯥꯝꯃꯟꯕꯅ ꯑꯩꯈꯣꯏꯅ ꯈꯨꯗꯛꯇꯗꯤ ꯌꯦꯡꯍꯧꯗꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯦꯁꯦꯖꯁꯦ 24 ꯑꯋꯥꯔ ꯂꯣꯏꯔꯒ ꯗꯤꯁꯑꯦꯄꯤꯌरिꯡ ꯊꯝꯈꯤꯕꯗꯣ ꯃꯦꯁꯦꯖ ꯆꯥꯠꯇ ꯁꯨꯃꯥꯏꯅ ꯂꯩꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯀꯃꯦꯟ ꯀꯩꯀꯥꯁꯤꯃꯗꯤ ꯎꯖꯍꯧꯗ꯭रे ꯑꯗꯨꯅ ꯃꯊꯪꯒꯤ ꯑꯣꯏꯅ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯊꯪꯒꯤ ꯑꯅꯤꯁꯨꯕꯗ ꯂꯧꯈꯠꯂꯛꯂꯤꯕ ꯅꯝꯕꯔꯁꯤꯅ 69 ꯅ ꯍꯧꯕ ꯑꯗꯨꯒ 3700 ꯅ ꯂꯣꯏꯕ ꯐꯣꯟ ꯅꯝꯕꯔꯁꯤꯅꯤꯀꯣ ꯑꯗꯨꯗꯤ ꯀꯅꯥꯅꯣꯗꯣ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ ꯔꯥꯖꯦꯟ ꯂꯥꯏꯁ꯭ꯔꯝ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯃꯦꯟꯁꯦ ꯑꯃꯨꯛ ꯄꯥꯃꯤꯟꯅꯁꯤꯀꯣ ꯄꯤꯛꯆꯔꯗꯣ ꯑꯗꯨꯝ ꯆꯨꯝꯅ ꯕꯣꯜ ꯂꯦꯞꯇꯣꯞ ꯂꯥꯌꯟ ꯍꯦꯂꯤꯀꯣꯞꯇꯔ ꯀ꯭राꯎꯟ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯨꯝꯃꯦ ꯄꯤꯛꯆꯔ ꯃꯉꯥꯁꯦ ꯑꯗꯨꯒ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯅꯀꯣ ꯇ꯭ꯔꯦꯂꯔ ꯑꯗꯨꯒꯤ ꯃꯤꯅꯠ 17 ꯐꯥꯕ ꯃꯇꯝꯗ ꯇꯣꯅꯥꯎꯒꯤ ꯃꯅꯦꯅ ꯅꯨꯄꯤ ꯑꯇꯣꯞꯄꯗꯨꯗ ꯍꯥꯏꯈꯤꯕꯅꯤ ꯊꯦꯡꯛ ꯌꯨ ꯍꯥꯏꯔ ꯁꯨꯃꯥꯏꯅ ꯊꯝꯃꯛꯑꯦ ꯃꯤꯅꯠꯇꯨ ꯆꯞ ꯆꯥꯅ ꯆꯨꯝꯃꯦ ꯃꯍꯥꯛꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯄꯤꯛꯆꯔ ꯃꯉꯥꯁꯤꯃ ꯑꯗꯨꯝ ꯆꯨꯝꯃꯦ ꯑꯗꯨꯒ ꯃꯊꯪꯗꯗꯤ ꯍꯪꯉꯤꯕ ꯋꯥꯍꯪꯗꯣ ꯑꯗꯨꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯣ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯀꯔꯝꯕ ꯋꯥꯍꯩꯗꯒꯤ ꯍꯥꯏꯕꯁꯦ ꯀꯃꯦꯟꯗ ꯑꯗꯨꯝ ꯏꯔꯒ ꯇꯥꯏꯄꯤꯡ ꯇꯧꯔꯀꯥꯟꯗ ꯑꯣꯏꯅ ꯊꯥꯖꯟꯕꯤꯔꯛꯑꯣ ꯃꯤꯅꯠꯁꯤꯕꯨꯗꯤ ꯑꯗꯨꯝ ꯇꯁꯦꯡꯅ ꯆꯨꯝꯃꯦ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕ ꯃꯇꯥꯡꯗꯣ ꯅꯣꯏꯒꯤ ꯅꯣꯏꯒꯤ ꯈꯣꯏꯗꯨꯝ ꯍꯥꯏꯗꯣꯏꯗꯤ ꯃꯁꯛ ꯈꯪꯗꯦꯅꯦꯅ ꯍꯥꯏꯈꯤꯕ ꯃꯤꯅꯠꯁꯦ ꯁꯤ 70 ꯃꯤꯅꯠꯁꯇ ꯑꯣꯏꯕꯅꯦꯕ ꯑꯗꯨꯝ ꯆꯨꯝꯃꯦꯅ ꯂꯧꯖꯔꯒꯦ ꯄꯤꯛꯆꯔ ꯃꯉꯥ ꯆꯨꯝꯃꯦ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯁꯨ ꯆꯨꯝꯅ ꯑꯗꯨꯝ ꯈꯨꯝꯕꯤꯔꯛꯑꯦ ꯔꯥꯖꯦꯟ ꯂꯥꯏꯁ꯭ꯔꯝ ꯊꯥꯒꯠꯆꯔꯤ ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯔꯣꯏꯕꯒꯤ ꯑꯃꯈꯛꯇ ꯉꯥꯏꯔꯦꯀꯣ ꯑꯃꯈꯛꯇꯪ ꯆꯨꯝ ꯂꯧꯈꯠꯂꯛꯄ ꯀꯅꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯊꯪꯒꯤ ꯑꯔꯣꯏꯕꯗ ꯂꯧꯈꯠꯂꯛꯂꯤꯕ ꯅꯝꯕꯔꯁꯤꯅ 80 ꯅ ꯍꯧꯕ ꯑꯗꯨꯒ 5559 ꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ MD ꯃꯨꯖꯤꯕꯨꯔ ꯔꯍꯃꯟ ꯑꯗꯨꯒ ꯂꯩꯐꯝꯅ ꯁꯉꯥꯏꯌꯨꯝꯐꯝ ꯄꯨꯂꯩꯄꯣꯛꯄꯤ ꯁꯂꯥꯝ ꯃꯍꯥꯛꯀꯤ ꯀꯃꯦꯟꯁꯤ ꯑꯃꯨꯛ ꯄꯥꯃꯤꯟꯅꯁꯤ ꯇꯣꯅꯥꯎꯒꯤ ꯃꯅꯦꯅ ꯈꯣꯏꯗꯨꯝ ꯃꯁꯛ ꯈꯪꯗꯦ ꯇꯣꯅꯥꯎꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯈ꯭ꯋꯥꯏ ꯂꯤꯕ ꯄꯥꯈꯪ ꯍꯥꯏꯕ ꯗꯥꯏꯂꯣꯛꯇꯤ ꯈꯪꯈꯤ ꯃꯅꯦꯅ ꯇꯣꯅꯥꯎꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯕ ꯄꯥꯈꯪꯅꯤ ꯈꯣꯏꯗꯨꯝꯁꯦꯅ ꯃꯁꯛ ꯇꯥꯛꯈꯤꯗꯅ ꯑꯗꯩ ꯈꯪꯕꯅꯤꯅ ꯊꯝꯃꯛꯑꯦ ꯑꯗꯨꯒ ꯄꯤꯛꯆꯔꯗꯨꯁꯨ ꯃꯁꯛ ꯇꯥꯛꯂꯛꯇ꯭रे ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯁꯤꯁꯨ ꯁꯣꯏꯔꯦ ꯍꯥꯏꯕꯗꯤ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯍꯪꯕꯗꯨ ꯈꯪꯗꯦꯕ ꯀꯔꯝꯕ ꯗꯥꯏꯂꯣꯛꯇꯩ ꯈꯪꯗꯒꯦ ꯍꯥꯏ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯅ ꯈꯣꯏꯗꯨꯝ ꯍꯣꯏꯗ ꯂꯩꯕꯅꯦ ꯍꯥꯏꯕꯗ ꯃꯥꯅ ꯍꯥꯏꯈꯤꯗꯅ ꯑꯩꯅ ꯍꯟꯖꯟ ꯍꯟꯖꯟ ꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯤꯕꯨꯗꯤ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯔꯦ ꯅꯣꯏꯒꯤ ꯈꯣꯏꯗꯨꯝ ꯑꯗꯣ ꯑꯩꯗꯤ ꯃꯁꯛ ꯈꯪꯗꯦꯅꯦ ꯁꯤ ꯑꯣꯏꯗꯣꯏꯅꯦꯕ ꯃꯁꯛ ꯈꯪꯗꯦꯅ ꯄꯤꯛꯆꯔꯁꯤꯁꯨ ꯍꯥꯏꯕꯤꯔꯛꯇ꯭रे ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯁꯤꯁꯨ ꯂꯥꯜꯂꯦꯅ ꯊꯝꯖꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯣꯇ꯭ꯔꯤꯒꯤ ꯈꯨꯠꯊꯥꯡꯗ ꯃꯤꯑꯣꯏ 10ꯗꯨ ꯈꯟꯒꯠꯆꯈ꯭ꯔꯦ
ꯃꯤꯑꯣꯏ 10 ꯑꯁꯤꯅ ꯇꯁꯦꯡꯅꯃꯛ ꯄꯥꯎꯈꯨꯝꯁꯤꯡ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯁꯤꯡ ꯑꯁꯦ ꯆꯨꯝꯅ ꯂꯣꯏꯅ ꯄꯤꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯤꯑꯣꯏ 10 ꯑꯁꯦ ꯂꯣꯇ꯭ꯔꯤ ꯑꯃꯨꯛ ꯇꯧꯖꯔꯒ ꯑꯗꯨꯗꯒꯤ ꯄꯨꯄꯨ ꯇꯣꯝꯕ ꯗꯤꯇꯦꯛꯇꯤꯚ ꯇꯥꯏꯇꯜ ꯑꯁꯤ ꯀꯅꯥꯅ ꯂꯧꯒꯅꯤ ꯍꯥꯏꯕꯗꯣ ꯂꯣꯇ꯭ꯔꯤꯒꯤ ꯈꯨꯠꯊꯥꯡꯗ ꯌꯦꯡꯖꯒꯗꯕꯅꯤ ꯑꯗꯨꯕꯨ ꯋꯥꯍꯪ ꯃꯤꯑꯣꯏ 10 ꯑꯁꯤꯅ ꯋꯥꯍꯪꯁꯦ ꯆꯨꯝꯅ ꯄꯤꯕꯤꯔꯛꯇ꯭रे ꯍꯥꯏꯕꯗꯤ ꯋꯥꯍꯪ ꯆꯨꯝꯃꯒ ꯄꯤꯛꯆꯔ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯛꯇꯕ ꯄꯤꯛꯆꯔ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯒꯅ ꯑꯃꯨꯛ ꯋꯥꯍꯪꯁꯦ ꯂꯥꯟꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯁꯤꯒꯨꯝꯕ ꯉꯥꯛꯇ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯤꯑꯣꯏ 10 ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯅꯤꯁꯨꯕꯗ ꯂꯧꯈꯠꯈꯤꯕ ꯑꯅꯤꯁꯨꯕꯗ ꯂꯧꯈꯠꯈꯤꯕ 69 ꯅ ꯍꯧꯕ ꯑꯗꯨꯒ 3700 ꯅ ꯂꯣꯏꯕ ꯍꯣꯏ ꯔꯥꯖꯦꯟ ꯂꯥꯏꯁ꯭ꯔꯝ ꯃꯍꯥꯛꯀꯤ ꯀꯃꯦꯟꯗ ꯁꯨꯃꯥꯏꯅ ꯊꯝꯈꯤꯕꯅꯦꯕ ꯄꯤꯛꯆꯔ ꯑꯥꯏꯗꯦꯟꯇꯤꯐꯥꯏ 5ꯁꯦ ꯕꯣꯜꯅꯦ ꯂꯦꯞꯇꯣꯞꯅꯦ ꯂꯥꯌꯟꯅꯦ ꯍꯦꯂꯤꯀꯣꯞꯇꯔꯅꯦ ꯀ꯭राꯎꯟꯅꯦ ꯆꯨꯝꯅ ꯑꯗꯨꯝ ꯄꯤꯕꯤꯔꯛꯈꯤꯕ ꯑꯗꯨꯒ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯨꯅ 17 minutes ꯇꯣꯅꯥꯎꯒꯤ ꯃꯅꯦꯅ ꯅꯨꯄꯤ ꯑꯃꯗ ꯍꯥꯏꯈꯤꯕ ꯖꯒꯥ ꯁꯔꯨꯛꯇꯣꯅ ꯃꯥ ꯀꯃꯦꯟꯗ ꯁꯨꯃꯥꯏꯅ ꯊꯝꯃꯛꯑꯦ ꯋꯥꯍꯩ ꯑꯣꯏꯅꯗꯤ ꯏꯔꯛꯇ꯭रे ꯑꯗꯨꯅ ꯃꯍꯥꯛꯁꯤꯅ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯇꯣꯝꯕ ꯗꯤꯇꯦꯛꯇꯤꯚ ꯇꯥꯏꯇꯜꯁꯦ ꯐꯪꯉꯦ ꯍꯥꯏꯕꯗꯤ ꯔꯥꯖꯦꯟ ꯂꯥꯏꯁ꯭ꯔꯝꯅ ꯂꯧꯔꯦꯅ ꯊꯝꯖꯒꯦ ꯔꯥꯖꯦꯟ ꯂꯥꯏꯁ꯭ꯔꯝ ꯀꯟꯒ꯭ꯔꯦꯆꯨꯂꯦꯁꯟ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯥꯞꯈ꯭ꯔꯕ ꯃꯇꯨꯡ 24 hours ꯃꯅꯨꯡꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃꯣꯕꯥꯏꯜ ꯔꯤꯆꯥꯔꯖ ꯀꯥꯞꯁꯤꯟꯖꯔꯛꯑꯒꯦ ꯀꯃꯦꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯨꯝꯅ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯣꯇ꯭ꯔꯤꯒꯤ ꯈꯨꯠꯊꯥꯡ ꯑꯣꯏꯕꯅꯤꯅ ꯃꯤꯑꯣꯏ 10 ꯑꯁꯤ ꯈꯟꯒꯠꯆꯈꯤꯕꯅꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯚꯤꯗꯤꯑꯣꯁꯤꯡꯗꯁꯨ ꯁꯤꯒꯨꯝꯕ ꯄꯤꯛꯆꯔ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯗꯨꯅ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯃꯛ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯗꯨꯝ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯇꯝꯗꯨ ꯈ꯭ꯔꯤꯁ꯭ꯇꯥꯕꯇ 1925 ꯏꯅꯤꯡꯊꯧ ꯒꯝꯚꯤꯔ ꯁꯤꯡꯍꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯅꯤ ꯃꯇꯝꯗꯨꯗ ꯀꯪꯂꯩꯄꯥꯛꯇ ꯑꯆꯧꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯃ ꯊꯣꯛꯈꯤ ꯏꯅꯤꯡꯊꯧꯅ ꯂꯩꯄꯥꯛ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯍꯣꯠꯅꯗꯨꯅ ꯏꯁꯤꯡ ꯏꯆꯥꯎ ꯑꯗꯨ ꯊꯤꯡꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯊꯤꯡꯕ ꯉꯝꯈꯤꯗꯦ ꯅꯤꯡꯊꯧꯅ ꯇꯧꯐꯝ ꯈꯪꯂꯛꯇ꯭ꯔꯕꯗ ꯂꯩꯄꯥꯛꯀꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯇꯥꯟꯅꯔꯝꯃꯤ ꯃꯗꯨꯗ ꯆꯅꯨ ꯅꯤꯡꯉꯣꯜ ꯑꯃ ꯊꯤꯡꯉꯦꯜ ꯊꯤꯡꯕꯗ ꯍꯥꯞꯄꯨ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯕꯥꯛꯀꯤ ꯑꯋꯥꯕ ꯀꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯃꯥꯏꯕꯤ ꯂꯥꯏꯐꯥꯎ ꯐꯥꯎꯔꯛꯈꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯀꯥꯎꯅꯔꯛꯂꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯅ ꯑꯦꯅꯤꯃꯦꯁꯟ ꯑꯣꯏꯅ ꯁꯦꯝꯖꯗꯨꯅ ꯉꯁꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯍꯟꯅ ꯄꯨꯖꯔꯛꯂꯤ ꯁꯅꯧꯖꯝ ꯆꯅꯨ ꯊꯝꯕꯥꯜꯅꯨ ꯌꯥꯏꯔꯤꯄꯣꯛ ꯇꯣꯞꯆꯤꯡꯊꯥꯗꯒꯤꯅꯤ ꯊꯝꯕꯥꯜꯅꯨ ꯑꯃꯗꯤ ꯃꯧꯄ꯭ꯋꯥ ꯊꯝꯕꯥꯜꯖꯥꯎ ꯑꯅꯤꯕꯨ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯆꯥꯎꯕꯤꯅ ꯂꯩꯇ ꯂꯥꯏꯔ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯌꯣꯛꯆꯔꯛꯏ ꯏꯃꯥ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯍꯜꯂꯛꯂꯒ ꯆꯥꯛ ꯂꯥꯝꯂꯦ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯆꯦꯡꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯀꯔꯝ ꯇꯧꯁꯤꯒꯦ ꯏꯃꯥ ꯏꯃꯥꯒꯤ ꯕꯦꯃꯥ ꯅꯗꯨ ꯅꯤꯡꯊꯧꯅ ꯍꯜꯋꯥꯏꯔꯛꯂꯒ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅꯅꯦ ꯏꯃꯥꯅ ꯄꯥꯟ ꯐꯨꯠꯂꯒ ꯊꯝꯂꯕꯅꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯔꯕꯣ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯦ ꯏꯃꯥ ꯏꯃꯥꯒꯤ ꯇꯝꯐꯥꯖꯥꯎ ꯉꯁꯤꯒꯤꯗꯤ ꯏꯃꯥ ꯈꯣꯏꯒꯤ ꯆꯦꯡ ꯂꯩꯇꯗꯅ ꯆꯥꯛ ꯊꯣꯡꯗ꯭ꯔꯦꯅꯦ ꯌꯦꯡꯉꯣꯏ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯉꯟꯇꯥꯅ ꯊꯣꯡꯂꯒ ꯆꯥꯔꯁꯤꯀꯣ ꯑꯁ ꯏꯃꯥ ꯑꯩꯗꯤ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯦꯕꯣ ꯍꯣꯔꯦꯟ ꯉꯥꯏꯕ ꯉꯝꯒꯗꯧꯕ ꯃꯥꯟꯗꯤꯌꯦ ꯏꯃꯥ ꯏꯁꯦꯝꯒꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯅꯕ ꯏꯃꯥꯅ ꯄꯥꯟ ꯐꯨꯠꯇꯨꯅ ꯊꯝꯂꯕꯅꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯄꯥꯟ ꯑꯐꯨꯠꯄ ꯑꯗꯨꯅ ꯅꯕꯨꯛ ꯊꯟꯅ ꯆꯥꯔꯣ ꯂꯥꯛꯑꯣ ꯍꯣꯏ ꯏꯆꯦꯝꯍꯜ ꯏꯇꯥ ꯂꯂꯤꯇꯥ ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯖꯥ ꯑꯁꯤꯗꯤ ꯅꯇꯥ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯁꯦ ꯌꯥꯝꯅ ꯆꯔꯥꯡꯅꯩ ꯃꯥꯂꯪꯕ ꯃꯥꯅ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯂꯛꯄꯗ ꯄꯥꯠꯇ ꯁꯥꯠꯂꯤꯕ ꯊꯔꯣ ꯊꯝꯕꯥꯜꯁꯤꯡ ꯑꯁꯤꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯖꯒꯣꯏ ꯁꯥꯕꯁꯦ ꯎꯕꯗ ꯅꯇꯥ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯦ ꯂꯥꯡꯇꯛꯅꯔꯦꯗꯀꯣ ꯏꯇꯥ ꯍꯧꯅꯁꯥꯅꯤ ꯍꯧꯅꯁꯥ ꯄꯣꯏꯔꯧ ꯄꯥꯠꯇ ꯁꯥꯠꯂꯤꯕꯤ ꯁꯤꯡꯉꯦꯜ ꯊꯝꯕꯥꯜ ꯃꯌꯥꯝꯁꯤꯕꯨ ꯎꯔꯒ
ꯅꯤꯡꯉꯣꯜꯂꯣꯏꯕꯤ ꯀꯅꯥꯅ ꯅꯨꯡꯉꯣꯜꯂꯣꯏꯗꯒꯤ ꯏꯇꯥ ꯅꯪꯗ ꯅꯠꯇꯤꯌꯦ ꯅꯇꯥ ꯑꯣꯏꯕꯤ ꯑꯩꯍꯥꯛꯁꯨ ꯄꯥꯏꯃ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯉꯣꯜꯂꯤꯕꯅꯤ ꯍꯥꯏꯕ ngasi korong nongja asidi kari nongbu oirigaba thambal kaubi lairangna ipakta da sattadana laikang da susalamgani haibadi aidi nahan makai khangde to ꯏꯇꯥ ꯊꯝꯕꯥꯜꯅꯣ ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯧꯀꯣ ꯌꯦꯡꯉꯣ ꯇꯣ ꯄꯥꯠꯄꯥꯟꯗ ꯁꯥꯠꯂꯤꯕ ꯊꯝꯕꯥꯜ ꯃꯌꯥꯝꯁꯦ ꯍꯦꯛꯇꯨꯅ ꯑꯩ ꯉꯥꯏꯔꯝꯒꯦꯀꯣ ꯏꯇꯥ ꯅꯨꯡꯉꯥꯏꯗꯀꯣ ꯏꯕꯨꯡꯉꯣ ꯏꯌꯥꯏꯗ ꯁꯥꯠꯄꯤ ꯁꯤꯡꯉꯦꯜ ꯀꯌꯥ ꯈꯣꯏꯃꯨ ꯁꯥꯍꯨꯝ ꯀꯟꯃꯟꯗꯨꯅ ꯅꯥꯁꯣꯟ ꯍꯥꯏꯅ ꯈꯥꯡꯂꯤꯕ ꯅꯥꯁꯣꯟ ꯄꯤꯛꯅ ꯈꯣꯏꯃꯨꯅ ꯄꯥꯏꯔꯛꯂꯒ ꯂꯩꯔꯥꯡꯕꯨ ꯃꯤꯄꯥꯏꯍꯟ ꯏꯀꯥꯏ ꯐꯤꯔꯨꯞ ꯈꯨꯝꯍꯟꯕꯗꯤ ꯍꯨꯔꯥꯟꯕꯒꯤ ꯃꯆꯠꯅꯤ launam chawbi lairango khoimu ngangna pairakpada lairang lahi lot khrabadi khoimu pambai lairaroi lairang na launam tawbana khoimu masu huran bani ꯂꯩꯔꯥꯡ ꯃꯥꯅ ꯂꯧꯅꯝꯕꯗꯤ ꯏꯀꯥꯏ ꯊꯤꯗꯨꯅ ꯇꯧꯕꯅꯤ ꯏꯀꯥꯏ ꯊꯤꯕ ꯍꯥꯏꯕꯁꯦ ꯂꯩꯔꯥꯡꯒꯤꯗꯤ ꯂꯥꯏꯊꯨꯡꯅꯤ ikai thibi nu jao naha ki koloi binglenbu pakhang oiba aina khangjaningi do ꯈꯨꯡꯒꯪ ꯆꯅꯨꯔꯥ ꯅꯤꯡꯉꯣꯜꯅꯦ ꯂꯥꯏꯔꯀꯣꯟꯗ ꯁꯥꯠꯆꯕꯤꯅꯤ ꯈꯦꯟꯖꯣꯡ ꯌꯥꯎꯗꯅ ꯄꯣꯝꯖꯕꯤ ꯏꯀꯪ ꯄꯥꯠꯇ ꯁꯥꯠꯆꯕꯤ ꯂꯩꯔꯥꯡ ꯀꯣꯟꯒꯤ ꯂꯩꯔꯥꯡ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯅ ꯊꯝꯕꯥꯜꯅꯨ ꯍꯥꯏꯅ ꯀꯧꯖꯩ thambal nu haiba koloi minglenga nujagi maithonga onthokna chana khreda ꯅꯤꯡꯉꯣꯜ ꯑꯩꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯍꯥꯏꯖꯈ꯭ꯔꯦ ꯏꯕꯨꯡꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯁꯨ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯝꯃꯣ laibak chawbi thambal nu aisu laira lamjani koloi minglena mohan singh kawi phare ngasigidi mingsu khangnarabanina aisu yumda hankrage nongma matang chabada ningolgi sangaida amuk lakjarage Hey, Tonu, Yairipok lamdam masidi onthok na phajakreda. Yenglu ba mai kai khuding iphad phajai. Fajabani shilungba adungai nongpok ningthok pan thoibi anigi nungsi wari nungon famni do ibungo shilungba Tonu. Aibu ining thau gambhir singhana Yairipok lamdam masida Sintha pibirakpa sidi aigidi yamden laibak khwaidagi phabani adubu aina ngaklibadi selungba ingonda thambal nuna sungya mak hek yadriba sinine karigi yaroi haibagi ni shilungba nupi oibaduna ikaidana dum tawjaribani shilungbana nungsi pami haibada magi maraibak phabani ne sakta chuda landa karimata wataba shilungbani adugi shu mathakta ining thau gambir singhana phawbada shilungbana haikrabadi loire haidana leijaribani
Shilungba. Amuk the ying view. Ah, the Tambanuga Mata Lalita Lakibishe. Tonu, ngasi korong nong di. Punam sing aigi. Hamoy gi wapam kuding mat. Tambal nung aida. Pongdok lagi da. Tambal nu. Ngayak tang wari watay sanakisi. Amuk tangay ko. Angamba koy. Lekay gi ibung ipwasing na ukraga. Lamhen bini paukthok bikini. Lambi thadok biyo. Ay koy chachakrage. Aduk hak ngasu napal ka gano tambal no. Punam sing ay na. Nang ginapam da nung si pongdok kiba. Adugi pa kumpiram da na. Nang chat kiba yaroy. Ay gidi arepa lejakre. Matamang na bani. Ay bun na chan magni hay na kanbiyo. Ay koy chacharage. Tay, kanganida na sariso. Aduk napal jawi tambalo. Punam singay itik kangan gedo. Asumna Tambalno amadi Mohan Singh Pakhang Laisa Anigi Nungshi Mari asi Khangdaba Laikaina Khangnaraklami. Udaba kaya amashu uraklami. Chahigi lakpa kumhai phiyong kayada Mohan Singh amadi Tambalnu chatminarami. Sahigi liko na lakpada Mohan Singh Tambalnu phaminai. Mataw asum tawdana khoimu lairang anigi apam khoida matawbu urubada kalak mi hausawba kanagi mifamdadi tasona thinbagumbani. Atak afongnai usite thawoide haiba wakhalda Nuja pakhang anigi khujingi tum saningba kayana ningol pokpigi mafamda hunjillabasu kongaini. Thambalnugi mama lukhrabi awa haktheng toimalabi mina laksa khudum chanbiman thamoi layon kanglabi miga mimana bangamnaba mikha thaningda macha singidamak khaya chiktuna hotnajabi wakhal leibi hotnaba kanbi asengba maitai nupini. Yairipok kaithelda kaduna insang napi yonduna aphangba sendong aduna machasingbu thakjabani. Mamomna piklingai nujana sare phadringai pukning leitajanabu kaithel phamjabani. Mamom sawkhalakpana kalang misau laktuna mihauba sawum phangakpa asidadi kaithel potphamda phamba ngamlaktre. Nakong singja yeraklami. Mapana pikna thanambi mamomda thina nongmata chai ngangdabadu nongmadi kaithildagi kumlaklaga chai thanglare. Imagi Tambalno Lukhrabi machani ne pidat padat pi kana lege nangi hakan changbigadaba pambom tingbigadaba nang khangrabara taibang palasida Aton bagi changjafam leite. Sholaba singbu tuhatpiba, waraba singbu namhatpiba haibase. Nangse, lairabi, tolabi lukrabi aina pokchabani. Karigi sajat haina chatte, wangang haina ngangte. Karigi nang hidu hira kariba. Nangbu, mina sorok lerang chatbra. Nangbu, mina kaningba yaka akabra. Nokningba minok nokbra. Kari haina haira sige. Kalak pa misok siyang lakle. Kanjaw bagi poro lolakle na ibema. Palem ima, laikay gi paunil khoni, na chakari tawzade. Minangang ba kaya lawbigano, namom na lamket lamhayde, masong sawdabi namom ni, kanalay zadabi na chani haybasi, kang na chachabi ay ni. Nurai bema thambalno nungsi sakcha narakpa
ꯀꯨꯝꯖꯥ ꯀꯨꯃꯣꯟ ꯌꯥꯝꯂꯛꯂꯦ ꯉꯁꯤꯗꯤ ꯅꯨꯖꯥ ꯑꯣꯏꯕꯤ ꯅꯍꯥꯛꯀꯤ ꯑꯔꯦꯞꯄ ꯌꯥꯋꯥ ꯑꯃꯗꯤ ꯈꯪꯖꯔꯒꯦꯅꯤ ꯅꯨꯡꯁꯤꯕꯤ ꯄꯨꯈ꯭ꯔꯤ ꯈꯨꯗꯤꯡ ꯊꯔꯣ ꯊꯝꯕꯥꯜ ꯁꯥꯠꯄ ꯃꯇꯝꯗ ꯅꯅꯥꯎ ꯑꯩꯁꯨ ꯄꯥꯈꯪ ꯀꯥꯗ ꯂꯩꯀꯪ ꯊꯝꯕꯥꯜ ꯑꯣꯏꯅ ꯁꯥꯠꯆꯔꯒꯦ ꯄꯥꯝꯃꯨꯕ ꯃꯄꯨ ꯃꯥꯕꯨ ꯁꯥꯈꯤ ꯊꯝ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯁꯤꯃꯇꯪ ꯆꯤꯟꯖꯔꯒꯦꯅꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯊꯦꯠꯄꯤꯔꯣꯅꯦ ꯂꯣꯌꯨꯝꯕ ꯄꯨꯟꯁꯤꯁꯤꯃꯒꯤ ꯊꯥꯗꯣꯛꯄꯤꯅꯨꯀꯣ ꯂꯣꯌꯨꯝꯕ ꯊꯥꯗꯣꯛꯂꯔꯣꯏ ꯅꯪꯕꯨ ꯃꯄꯣꯛꯁꯤꯃꯒꯤ ꯍꯩꯁ ꯇꯣꯅꯨꯏꯕꯣ ꯑꯥꯗ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯊꯝꯕꯥꯜꯅꯨ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤ ꯏꯕꯨꯡꯉꯣ ꯁꯤꯂꯨꯡꯕ ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯠꯇ ꯈꯨꯆꯝꯅꯗꯨꯅ ꯅꯨꯡꯁꯤ ꯆꯤꯜꯂꯣꯛꯅꯔꯤꯕ ꯇꯝꯕ ꯑꯁꯤꯅ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯄꯨꯅꯥꯝꯁꯤꯡ ꯑꯩꯅ ꯃꯤꯇꯥꯈ꯭ꯔꯕ ꯅꯨꯄꯤꯖꯥ ꯑꯃꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯀꯅꯥꯒ ꯅꯨꯡꯁꯤ ꯆꯤꯟꯂꯣꯠꯅꯕꯁꯨ ꯁꯥꯏ ꯄꯨꯅꯥꯝꯁꯤꯡ ꯑꯩꯕꯨ ꯎꯁꯤꯠꯇꯕꯗꯤ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯒꯦ ꯈꯪꯒꯅꯤꯗꯣ ꯍꯥꯏ ꯃꯣꯍꯟ ꯁꯤꯡ ꯅꯪ ꯑꯩꯕꯨꯗꯤ ꯈꯪꯉꯤꯗꯅ ꯑꯩꯍꯥꯛꯁꯦ ꯏꯅꯤꯡꯊꯧ ꯒꯝꯚꯤꯔ ꯁꯤꯡꯍꯥꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯅꯤꯅꯦ ꯏꯁꯥꯃꯛ ꯁꯦꯂꯨꯡꯕꯁꯨ ꯑꯣꯏꯔꯤꯕꯅꯤ ꯌꯥꯏꯔꯤꯄꯣꯛ ꯃꯥꯏꯀꯩ ꯑꯁꯤꯗ ꯏꯅꯥꯛ ꯀꯩꯔꯥꯛ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯟꯕ ꯑꯗꯨꯒ ꯑꯩꯒꯤ ꯌꯀꯥ ꯑꯃꯗ ꯂꯩꯕꯥꯛꯅ ꯈꯨꯔꯨ ꯀꯨꯟꯕ ꯅꯨꯄꯥꯅꯤ ꯈꯪꯖꯩ ꯑꯉꯝꯕ ꯈꯪꯂꯕꯗꯤ ꯍꯥꯏꯒꯦ ꯇꯥꯎ ꯅꯍꯥꯛꯅ ꯄꯨꯅꯥꯝꯁꯤꯡ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕꯤ ꯊꯝꯕꯥꯜꯅꯨꯕꯨ ꯊꯥꯗꯣꯛꯄ ꯇꯥꯏ ꯀꯔꯤ ꯋꯥꯅꯣ ꯑꯉꯝꯕ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯄꯪꯇꯥꯛ ꯇꯥꯛꯄꯤꯔꯦꯅ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯃꯃꯜꯕꯨ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯅꯥꯄꯜ ꯑꯃꯗꯤ ꯊꯧꯅꯥꯅ ꯀꯔꯝꯅ ꯑꯣꯏꯐꯝ ꯊꯣꯛꯄꯒꯦ ꯑꯉꯝꯕꯒꯤ ꯋꯥꯗꯨꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯅꯨꯖꯥ ꯊꯝꯕꯥꯜꯅꯨꯒꯤ ꯃꯐꯝꯗ ꯍꯥꯏꯒꯗꯕ ꯋꯥꯐꯝꯅꯤ ꯄꯨꯅꯥꯝꯁꯤꯡ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯒꯅꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯊꯝꯕꯥꯜꯅꯨꯕꯨ ꯅꯪꯅ ꯊꯥꯗꯣꯛꯀꯗꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯧꯖꯤꯛꯃꯛ ꯍꯥꯏꯌꯨ ꯑꯉꯝꯕ ꯑꯩꯅ ꯌꯥꯗꯕ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯄꯨꯟꯁꯤ ꯑꯗꯨ ꯀꯦꯝꯖꯕ ꯇꯥꯕꯅꯦ ꯍꯧꯖꯤꯛꯁꯨ ꯈꯟꯈꯣ ꯃꯇꯝ ꯂꯩꯔꯤ ꯅꯍꯥꯛꯅ ꯊꯝꯕꯥꯜꯅꯨꯕꯨ ꯊꯥꯗꯣꯛꯂꯕꯗꯤ ꯄꯨꯅꯥꯝꯁꯤꯡꯅ ꯃꯣꯍꯟ ꯁꯤꯡꯒꯤ ꯃꯔꯨꯞ ꯑꯣꯏꯒꯅꯤ ꯅꯪꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏ ꯃꯩꯗꯤꯡꯉꯨ ꯒꯝꯚꯤꯔ ꯁꯤꯡꯍꯥꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯒ ꯃꯄꯨꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯁꯣꯏꯗꯅ ꯑꯣꯏꯍꯟꯒꯅꯤ ꯄꯤꯗꯠ ꯄꯥꯗꯠꯅ ꯍꯤꯡꯂꯤꯕ ꯅꯄꯨꯟꯁꯤ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯍꯟꯒꯅꯤ ꯁꯦꯂꯨꯡꯕ ꯑꯩꯁꯦ ꯂꯥꯏꯔ ꯃꯆꯥꯅꯤ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥ ꯎꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯑꯄꯥꯝꯕ ꯃꯤꯍꯧꯕ ꯎꯠꯇꯨꯅ ꯑꯀꯤꯕ ꯎꯠꯇꯨꯅ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯈꯜꯕꯨ ꯃꯃꯤ ꯁꯥꯝꯍꯟꯕꯗꯤ ꯅꯠꯇꯤꯛ ꯅꯠꯇꯦ ꯍꯧꯖꯤꯛ ꯃꯤꯁꯨ ꯆꯤꯛꯂꯦ ꯃꯣꯍꯟ ꯁꯤꯡ ꯄꯨꯅꯥꯝ ꯁꯤꯡ ꯄꯥꯡꯒꯜ ꯆꯥꯡ ꯌꯦꯡꯅꯕ ꯌꯥꯒꯅꯤ ꯍꯩ ꯍꯩ ꯏꯃꯥꯒꯤ ꯕꯦꯃꯥ ꯉꯁꯤꯗꯤ ꯏꯃꯥ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯏꯃꯥꯅ ꯂꯥꯏꯔꯕꯤ ꯑꯣꯏꯔꯨꯕꯅ ꯏꯆꯥꯁꯤꯡꯕꯨ ꯅꯕꯨꯛ ꯊꯟꯅ ꯄꯤꯖꯕꯁꯨ ꯉꯝꯗꯦꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯂꯩꯁꯥ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯔꯦꯗꯣ ꯑꯗꯨꯅ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯨ ꯏꯆꯥꯅ ꯈꯪꯅꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯨꯝꯅ ꯌꯥꯝꯅ ꯂꯥꯏꯔꯩ ꯍꯥꯏ ꯅꯪꯕꯨ ꯋꯥꯔꯣꯏꯗ꯭ꯔꯅꯦ ꯏꯕꯦꯝꯃ ꯏꯀꯥꯏꯒꯅꯨ ꯏꯕꯦꯝꯃ ꯏꯆꯥꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤꯕꯗꯨꯅꯤ ꯏꯃꯥꯅ ꯄꯥꯝꯖꯔꯤꯕꯁꯦ ꯏꯆꯥꯅ ꯋꯥꯅ ꯂꯩꯕꯗꯨ
ꯏꯃꯥꯗꯤ ꯌꯦꯡꯕ ꯉꯝꯂꯣꯏꯅꯦ ꯏꯕꯦꯝꯃ. ꯏꯃꯥ, ꯃꯍꯥꯛꯇꯣ ꯂꯥꯏꯔ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯉꯤ. ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯜꯂꯤ. ꯅꯆꯥ ꯀꯔꯤꯁꯨ ꯋꯥꯔꯣꯏꯌꯦ ꯏꯃꯥ. ꯏꯃꯥ, ꯉꯁꯤꯗꯤ ꯊꯔꯣꯏ ꯌꯥꯝꯅ ꯈꯨꯜꯂꯛꯑꯦ. ꯁꯤ ꯌꯣꯜꯂꯒ ꯆꯦꯡ ꯋꯥꯜꯂꯗꯤ ꯑꯩꯈꯣꯏ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯌꯥꯔꯅꯤꯀꯣ ꯏꯃꯥ. ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯌꯨꯝꯗ ꯈꯔꯁꯨ ꯂꯩꯌꯨ ꯀꯩꯗꯧꯕꯒꯦ? ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯂꯧꯕꯨꯛꯇ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯅꯁꯥꯗꯣ ꯑꯃꯠꯇ ꯌꯥꯔꯔꯣꯏ. ꯅꯥꯔꯛꯄ ꯇꯥꯔꯦꯅꯦ ꯅꯪꯕꯣ. ꯑꯗꯨꯕꯨ ꯏꯆꯦ, ꯑꯩꯅ ꯂꯧꯕꯨꯛꯇ ꯂꯩꯔꯤꯁꯦ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯅꯤ. ꯏꯃꯥꯅ ꯀꯩꯊꯦꯜ ꯆꯠꯄꯗ ꯌꯣꯟꯅꯕ ꯊꯔꯣꯏ, ꯄꯦꯔꯨꯛ ꯀꯦꯡꯉꯣꯏ ꯍꯦꯛꯂꯤꯅꯤ. ꯄꯦꯔꯨꯛ ꯀꯦꯡꯉꯣꯏꯗꯤ ꯏꯆꯦꯅꯁꯨ ꯍꯦꯛꯂꯤꯕꯗꯨꯗꯤ. ꯅꯪꯗꯤ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ. ꯂꯧꯕꯨꯛꯇ ꯌꯥꯝꯅ ꯆꯠꯀꯅꯨ. ꯐꯔꯦ ꯐꯔꯦ. ꯀꯗꯥꯏ ꯏꯆꯥꯅ ꯈꯨꯜꯂꯛꯄ ꯊꯔꯣꯏꯗꯣ ꯏꯃꯥꯅꯅꯦ ꯍꯣꯔꯦꯟ ꯀꯩꯊꯦꯜ ꯆꯠꯄꯗ ꯌꯣꯜꯂꯛꯂꯒꯦ. ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯗꯤ ꯃꯃꯥ ꯑꯩꯕꯨ ꯌꯥꯝꯅ ꯅꯤꯡꯖꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯑꯅꯤꯅ ꯅꯃꯥ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯕꯅꯤꯅ ꯅꯃꯥ ꯑꯩꯁꯨ ꯋꯥꯗ꯭ꯔꯦꯗ. ꯍꯣꯏ ꯏꯃꯥ, ꯀꯩꯊꯦꯜꯗ ꯌꯣꯟꯕꯤꯔꯨꯔꯣ. ꯏꯆꯦ, ꯉꯁꯤꯗꯤ ꯆꯥꯛ ꯉꯟꯅ ꯊꯣꯡꯁꯤꯀꯣ. ꯉꯁꯥꯏꯁꯨ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯗꯦ. ꯍꯣꯏ ꯍꯣꯏ, ꯏꯆꯦꯅ ꯉꯟꯅ ꯊꯣꯡꯕꯤꯔꯒꯦ. ꯆꯤꯡꯉꯨ ꯂꯥꯏꯅ ꯊꯥꯕ ꯂꯝ, ꯍꯥꯎꯔꯩ ꯈꯥ ꯄꯥꯡꯕꯗ ꯋꯥꯡꯕ꯭ꯔꯦꯟ ꯈꯥꯅ ꯆꯥꯎꯕ ꯂꯝ, ꯂꯩꯁꯥꯡꯈꯣꯡ ꯊꯤꯡꯉꯦꯜ ꯑꯆꯧꯕ ꯂꯝꯂꯦꯟ ꯂꯂꯨ ꯌꯥꯡꯕꯤꯒꯤ ꯄꯦꯡꯕꯥ ꯀꯥꯕꯤ ꯂꯝꯗꯝꯗ ꯊꯤꯡꯉꯦꯜ ꯑꯆꯧꯕ ꯀꯥꯏꯗꯨꯅ ꯅꯥꯛ ꯌꯦꯠꯇ ꯇꯥꯔꯤꯕ ꯃꯩꯇꯩ ꯈꯨꯟꯖꯥ ꯀꯌꯥꯒꯤ ꯈꯨꯡꯒꯪ ꯀꯌꯥ ꯂꯨꯞꯈ꯭ꯔꯦ. ꯃꯅꯥ ꯃꯁꯤꯡ, ꯃꯍꯩ ꯃꯔꯣꯡ ꯂꯣꯏꯅ ꯉꯝꯅ ꯇꯨꯝꯈ꯭ꯔꯦ. ꯁꯟ, ꯏꯔꯣꯏ, ꯁꯒꯣꯜꯅꯆꯤꯡꯕ ꯌꯨꯝꯁꯥ ꯀꯌꯥ ꯂꯨꯞꯈ꯭ꯔꯦ. ꯈꯨꯟꯖꯥ ꯀꯌꯥ ꯍꯧꯗꯨꯅ ꯑꯀꯟ ꯊꯧꯗꯥꯡ ꯑꯣꯏꯗꯨꯅ ꯊꯤꯡꯉꯦꯜ ꯊꯤꯡꯅꯕ ꯍꯣꯠꯅꯕꯗ ꯍꯟꯅ ꯍꯟꯅ ꯅꯤꯡꯈꯥꯏꯔꯦ. ꯋꯥꯔꯕ ꯇꯥꯏꯕꯪꯅ ꯃꯄꯨ ꯃꯥꯕꯨ ꯅꯤꯡꯁꯤꯡꯕꯒꯨꯝ ꯋꯥꯔꯕ ꯈꯨꯟꯖꯥꯅ ꯂꯩꯄꯥꯛ ꯅꯤꯡꯊꯧ ꯅꯤꯡꯁꯤꯡꯉꯤ. ꯈꯨꯟꯖꯥ 12ꯒꯤ ꯈꯨꯟꯖꯥ ꯑꯍꯜ 12 ꯑꯃꯗꯤ ꯂꯩꯀꯥꯏ ꯂꯥꯛꯄ ꯌꯥꯎꯅ ꯀꯣꯅꯨꯡ ꯀꯥꯗꯨꯅ ꯃꯩꯗꯤꯡꯉꯨ ꯅꯤꯡꯊꯧ ꯒꯝꯚꯤꯔ ꯁꯤꯡꯍ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯈꯨꯌꯥꯈꯥꯗ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯝ ꯄꯔꯦꯡ ꯍꯪꯒꯠꯅꯈꯤ. ꯂꯩꯕꯥꯛꯀꯤ ꯑꯋꯥꯕ ꯎꯕꯗ ꯒꯝꯚꯤꯔ ꯁꯤꯡ ꯁꯅꯥ ꯈꯣꯡꯂꯦꯡꯂꯛꯇꯨꯅ ꯀꯥꯏꯔꯤꯕ ꯊꯤꯡꯉꯦꯜ ꯑꯗꯨꯕꯨ ꯃꯤꯠꯌꯦꯡ ꯇꯥꯔꯝꯃꯤ. ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯁꯨ ꯄꯤꯔꯝꯃꯤ. ꯂꯣꯏꯅꯅ ꯂꯩꯐꯝꯒꯤ ꯊꯧꯔꯥꯡꯁꯨ ꯇꯧꯕꯤꯔꯝꯃꯤ. ꯅꯤꯡꯊꯧ ꯃꯁꯥ ꯌꯥꯎꯅ ꯊꯤꯡꯉꯦꯜ ꯊꯤꯡꯅꯕ ꯂꯥꯛꯅꯕꯁꯨ ꯊꯤꯡꯉꯦꯜ ꯊꯤꯡꯕ ꯉꯝꯗ꯭ꯔꯤ. ꯋꯥꯈꯜ ꯆꯥꯎꯕ ꯅꯤꯡꯊꯧ ꯆꯃꯝꯅꯔꯝꯃꯤ. ꯈꯟꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯗ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯧꯈꯠꯇꯨꯅ ꯋꯥ ꯇꯥꯅꯔꯝꯃꯤ. ꯃꯃꯩꯗ ꯃꯕꯨꯗꯧ ꯈꯥꯅ ꯆꯥꯎꯕ ꯋꯥꯡꯕ꯭ꯔꯦꯟꯒꯤ ꯃꯐꯝꯗ ꯆꯪꯖꯔꯦ. ꯂꯨꯄꯥ ꯀꯣꯟꯌꯥꯏ ꯍꯨꯜꯂꯦ, ꯁꯅꯥ ꯀꯣꯟꯌꯥꯏ ꯍꯨꯜꯂꯦ. ꯁꯔꯤꯛ ꯖꯣꯝꯖꯧ ꯄꯥꯏꯕꯤ, ꯂꯪꯊ꯭ꯔꯩ ꯃꯄꯨꯞ ꯆꯤꯟꯕꯤ, ꯆꯔꯩ ꯐꯤꯉꯧ ꯁꯦꯠꯄꯤ ꯑꯃꯥꯏꯕꯤꯅ ꯂꯩꯐꯥꯎ ꯐꯥꯎꯔꯛꯂꯝꯃꯤ. ꯍꯥꯏ ꯍꯥꯏ ꯅꯃꯨ ꯇꯥꯏꯕꯪ ꯆꯥꯎꯗꯕ ꯆꯥꯎꯗꯕꯤ ꯁꯥ, ꯂꯩꯁꯥꯡꯈꯣꯡ ꯊꯤꯡꯉꯦꯜ ꯑꯆꯧꯕ ꯂꯝꯂꯦꯟ ꯂꯂꯨ ꯌꯥꯟꯕꯤꯒꯤ ꯄꯦꯡꯕꯥ ꯀꯥꯏꯕꯤ ꯂꯝꯗꯝꯗ ꯊꯤꯡꯉꯦꯜ ꯑꯆꯧꯕ ꯀꯥꯏꯔꯤꯕ ꯑꯁꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯅꯥꯏꯗ꯭ꯔꯤꯕꯤ ꯀꯣꯂꯣꯏꯅ ꯂꯥꯏꯖ ꯏꯄꯥꯛꯇ ꯁꯥꯠꯆꯕꯤ ꯂꯩꯔꯥꯡ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯂꯥꯏꯖ ꯏꯄꯥꯛꯇ ꯁꯥꯠꯆꯕꯤ ꯂꯩꯔꯥꯡ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯃꯃꯩꯗ ꯅꯨ ꯇꯥꯖꯕꯤ ꯑꯗꯨꯒꯨꯝꯂꯕꯤ ꯅꯨꯖꯥ ꯑꯃꯇꯪ ꯋꯥꯡꯕ꯭ꯔꯦꯟ ꯑꯩꯕꯨ ꯏꯔꯥꯠꯇꯨꯅ ꯁꯔꯦꯟ ꯁꯥꯡꯅ ꯄꯟꯗ ꯍꯥꯞꯂꯕꯗꯤ ꯊꯤꯡꯉꯦꯜꯅ ꯁꯥꯈꯣꯡ ꯃꯔꯥ ꯇꯥꯎꯍꯜꯂꯣꯏ ꯄꯟꯒꯤ ꯃꯔꯨ ꯆꯦꯠꯍꯟꯒꯦ ꯊꯤꯡꯉꯦꯜ ꯎꯐꯩꯒꯤ ꯁꯤꯡꯆꯦꯞ ꯀꯜꯍꯟꯒꯦ ꯂꯩꯕꯥꯛ ꯃꯔꯥ ꯇꯞꯍꯟꯒꯦ ꯃꯍꯩ ꯃꯔꯣꯡ ꯆꯨꯝꯍꯟꯒꯦꯗꯣ ꯍꯩ. ꯁꯦꯂꯨꯡꯕ, ꯃꯥꯏꯕꯤꯒꯤ ꯂꯩꯐꯥꯎ ꯑꯁꯤꯕꯨ ꯀꯝꯗꯧꯁꯤꯒꯦ? ꯀꯔꯝꯕ ꯄꯂꯦꯝ ꯄꯟꯊꯧꯅ ꯃꯃꯣꯝꯕꯨ ꯁꯤꯟꯅꯔꯛꯀꯅꯤ ꯍꯥꯏꯕꯒꯦ? ꯋꯥꯕꯤꯒꯅꯨ ꯏꯅꯤꯡꯊꯧ. ꯏꯃꯥ ꯃꯥꯏꯕꯤꯅ ꯂꯩꯐꯥꯎ ꯄꯤꯔꯛꯂꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯊꯤꯔꯤꯕ ꯆꯅꯨ ꯅꯤꯡꯉꯣꯜ ꯑꯗꯨ ꯂꯩꯗꯨꯅ ꯄꯤꯔꯛꯂꯤꯕꯅꯤ. ꯁꯣꯏꯗꯅ ꯊꯤꯕ ꯐꯪꯒꯅꯤ. ꯐꯔꯦ ꯁꯦꯂꯨꯡꯕ, ꯑꯃꯥꯏꯕꯤꯅ ꯂꯩꯐꯥꯎ ꯄꯤꯔꯛꯂꯕꯅꯤꯅ ꯂꯩꯄꯥꯛ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯌꯦꯡꯂꯒ ꯅꯨꯅ ꯂꯣꯏꯕꯤ ꯅꯨꯖꯥ ꯑꯗꯨ
ꯀꯔꯤ ꯂꯝꯂꯦꯟꯗ ꯂꯩ ꯍꯥꯏꯕꯗꯨ ꯁꯒꯣꯜ ꯄꯥꯎ ꯊꯥꯗꯨꯅ ꯐꯪꯅꯕ ꯊꯤꯍꯜꯂꯁꯤ ꯈꯪꯗ꯭ꯔꯦꯗ ꯁꯤꯂꯨꯡꯕ ꯀꯔꯥꯏꯗꯕꯨ ꯊꯤꯒꯗꯧꯔꯤꯕꯅꯣ ꯃꯩꯅꯨ ꯀꯧꯕꯁꯨ ꯌꯥꯗꯕ ꯂꯩꯅꯧ ꯀꯧꯕꯁꯨ ꯆꯤꯡꯗꯕ ꯈꯜꯂꯒꯕꯨ ꯆꯃꯝꯅꯩꯗ ꯑꯩꯅ ꯄꯨꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯆꯠꯂꯨꯔꯦ ꯑꯗꯨꯕꯨ ꯅꯨꯖꯥ ꯃꯥꯕꯨ ꯊꯦꯡꯅꯕ ꯀꯧꯕ ꯃꯔꯩꯇ꯭ꯔꯦꯗꯣ ꯄꯣꯏꯔꯩ ꯃꯩꯇꯩ ꯑꯇꯩꯒꯤ ꯂꯩꯀꯥꯏ ꯈꯨꯡꯒꯪ ꯄꯨꯝꯕ ꯊꯤꯕꯗ ꯊꯦꯡꯅꯗ꯭ꯔꯦ ꯂꯩꯀꯥꯏ ꯂꯥꯛꯄ ꯈꯨꯂꯥꯛꯄ ꯀꯌꯥꯅ ꯅꯤꯡꯊꯧ ꯁꯅꯥ ꯈꯨꯌꯥꯗ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯪꯒꯠꯈ꯭ꯔꯕꯅꯤ ꯁꯦꯂꯨꯡꯕ ꯑꯩꯗ ꯃꯉꯥꯏꯔꯕꯅꯤ ꯑꯩꯅꯁꯨ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯂꯤꯛꯂꯥꯏ ꯈꯨꯌꯥ ꯈꯥꯗ ꯍꯪꯒꯠꯂꯨꯕ ꯊꯣꯛꯂꯕꯗꯤ ꯅꯤꯡꯊꯧ ꯁꯅꯥ ꯄꯨꯛꯅꯤꯡꯗꯤ ꯋꯥꯔꯒꯅꯤꯗꯣ ꯊꯔꯣ ꯊꯝꯕꯥꯜ ꯊꯔꯣꯅꯨ ꯊꯝꯕꯥꯜꯅꯨ ꯇꯣꯅꯨ 이보 ꯂꯩꯔꯦ ꯍꯩ ꯂꯩꯔꯦ ꯑꯇꯩ ꯀꯅꯥ ꯅꯠꯂꯝꯗ꯭ꯔꯦꯗꯅ ꯃꯤꯠꯄꯥꯟꯗ ꯍꯧꯕ ꯄꯥꯕꯨ ꯅꯛꯃꯟꯗꯅ ꯎꯗꯕꯒꯨꯝ ꯂꯣꯠꯂꯝꯂꯦꯗꯅ ꯐꯩ ꯈꯪꯒꯅꯤ ꯑꯩꯅ ꯐꯪꯒꯦ ꯇꯥꯟꯅꯕꯕꯨ ꯅꯨꯖꯥꯃꯥꯅ ꯂꯩꯊꯣꯛꯄ ꯐꯅꯗꯨꯝ ꯐꯔꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯑꯄꯥꯝ ꯈꯝꯕꯜ ꯀꯣꯛꯅꯕ ꯆꯤꯡꯎ ꯃꯅꯤꯡ ꯊꯨꯡꯖꯅꯕ ꯊꯤꯡꯉꯦꯟ ꯊꯤꯡꯕꯗ ꯍꯥꯞꯇꯣꯛꯈ꯭ꯔꯁꯤ ꯍꯩ 이베ꯃꯇ ꯊꯣꯠꯄꯤ ꯃꯩꯇꯩ ꯁꯅꯥ ꯄꯨꯡꯃꯌꯣꯜ ꯋꯥꯡꯕ꯭ꯔꯦꯟ ꯈꯥꯅ ꯆꯥꯎꯕ ꯂꯝ ꯂꯩꯁꯥꯡꯈꯣꯡ ꯊꯤꯡꯉꯦꯜꯗꯤ ꯑꯆꯧꯕ ꯄꯦꯡꯕꯥ ꯀꯥꯕꯤ ꯂꯝꯗꯝꯗ ꯊꯤꯡꯉꯦꯜ ꯑꯆꯧꯕ ꯀꯥꯏꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯋꯥꯕ ꯇꯥꯔꯦꯗꯣ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯑꯈꯪ ꯑꯍꯩ ꯀꯧꯈꯠꯂꯒ ꯆꯤꯡꯎ ꯂꯩꯃꯥꯡ ꯐꯝꯕꯗ ꯅꯤꯡꯉꯣꯜꯂꯛꯇ ꯆꯜꯂꯕꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯅ ꯏꯄꯥꯛ ꯏꯌꯥꯏꯗꯕꯨ ꯁꯥꯠꯄꯤ ꯂꯩꯔꯥꯡ ꯀꯣꯂꯣꯏꯒ ꯄꯥꯡꯈꯛ ꯑꯣꯏꯕꯤ ꯃꯃꯩꯗ ꯅꯨ ꯇꯥꯖꯕꯤ ꯑꯗꯨꯒꯨꯝꯕꯤ ꯅꯨꯖꯥ ꯑꯃ ꯋꯥꯡꯕ꯭ꯔꯦꯟꯕꯨ ꯏꯔꯥꯠꯂꯣ ꯊꯤꯡꯉꯦꯜ ꯊꯤꯡꯕ ꯉꯝꯒꯅꯤ ꯂꯩꯐꯥꯎꯗꯤ ꯐꯥꯎꯕꯤꯔꯦꯗꯣ ꯃꯔꯝ ꯑꯁꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯈꯟꯅꯔꯒ ꯊꯝꯕꯥꯅꯨ ꯅꯉꯣꯟꯗ ꯇꯥꯔꯦꯗꯣ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯄꯨꯅꯥꯝꯁꯤꯡ ꯑꯩꯅ ꯍꯥꯏꯕ ꯅꯍꯥꯛꯅ ꯌꯥꯔꯕꯗꯤ ꯅꯨꯖꯥꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯣꯏ ꯑꯁꯨꯝꯅ ꯈꯛ ꯊꯣꯛꯍꯜꯂꯣꯏ ꯀꯔꯤ ꯋꯥꯅꯣ ꯇꯥꯁꯦꯂꯨꯡꯕ ꯑꯉꯝꯕꯅꯤ ꯍꯥꯏꯗꯨꯅ ꯄꯪꯇꯥꯛ ꯇꯥꯛꯄꯤꯔꯦ ꯑꯗꯨꯝ ꯍꯥꯏꯅ ꯅꯝꯖꯥꯕꯤꯒꯅꯨ ꯅꯨꯄꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯑꯐꯕ ꯁꯥꯗꯨꯅ ꯅꯥꯎꯊꯦꯝꯕ ꯅꯨꯖꯥꯒꯤ ꯅꯥꯄꯗ ꯍꯥꯞꯆꯅꯤꯡꯗꯦ ꯑꯃꯨꯛꯇ ꯈꯟꯈꯣ ꯊꯝꯕꯥꯜꯗꯣ ꯃꯇꯝ ꯂꯩꯔꯤ ꯇꯥꯏꯕꯪ ꯀꯅꯥ ꯈꯪꯗ꯭ꯔꯤꯉꯩ ꯈꯣꯏꯗꯥꯖꯕꯤ ꯅꯪꯕꯨ ꯇꯥꯂꯣꯏꯁꯤꯡꯗ ꯆꯟꯖꯔꯒꯦ ꯑꯃꯨꯛ ꯍꯟꯅ ꯈꯟꯅꯅꯤꯡꯉꯥꯏ ꯃꯇꯝ ꯂꯩꯇꯦ ꯅꯨꯖꯥꯒꯤ ꯋꯥꯈꯜ ꯍꯣꯡꯂꯔꯣꯏ ꯀꯅꯥ ꯂꯩꯇꯦ ꯈꯟꯒꯅꯨ 이चाꯎ ꯆꯥꯎꯅ ꯃꯕꯨꯡꯉꯣ ꯑꯃ ꯃꯔꯨꯝ ꯊꯨꯞꯅ ꯂꯩꯖꯔꯤ ꯀꯥꯟꯅꯔꯣꯏꯗ ꯊꯝꯕꯥꯜꯅꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯅꯥꯝꯁꯤꯡ ꯑꯩ ꯅꯠꯇꯅ ꯂꯥꯏꯔ ꯃꯆꯥ ꯃꯥꯒꯨꯝꯕꯅ ꯀꯔꯤꯁꯨ ꯀꯟꯕ ꯉꯝꯂꯣꯏ ꯏꯅꯤꯡꯊꯧꯅ ꯅꯪꯕꯨ ꯐꯥꯔꯨꯆꯣ ꯂꯥꯛꯂꯕꯗ ꯑꯩꯒꯤ ꯇꯥꯂꯣꯏꯅꯤ ꯍꯥꯏꯕꯤꯒꯦ ꯌꯥꯏꯕꯤꯅ ꯊ꯭ꯋꯥꯏ ꯑꯗꯨ ꯀꯟꯕꯤꯒꯦ ꯑꯩꯅ ꯍꯥꯏꯕ ꯌꯥꯖꯧ ꯅꯪꯒꯤ ꯌꯥꯏꯐꯕꯇ ꯑꯣꯏꯒꯅꯤ ꯌꯥꯝꯅ ꯐꯖꯅ ꯍꯥꯏꯖꯔꯤ ꯅꯆꯜ ꯑꯣꯏꯕꯤ ꯑꯩꯍꯥꯛꯁꯦ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯌꯥꯎꯗꯅ ꯀꯅꯥꯒꯤ ꯌꯋꯥ ꯏꯉꯝꯗꯦ ꯀꯨꯏꯅ ꯄꯟꯕꯤꯔꯅꯨ ꯂꯦꯡꯕꯤꯈ꯭ꯔꯣ ꯍꯣꯏ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯝꯒꯦ ꯇꯥꯖꯧ ꯍꯩ ꯃꯇꯝꯅ ꯆꯤꯔꯕ ꯇꯟꯖꯥꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯔꯛꯀꯅꯨ ꯏꯅꯤꯡꯊꯧ ꯁꯅꯥ ꯌꯥꯊꯪꯅ ꯅꯈꯣꯡ ꯅꯈꯨꯠ ꯄꯨꯟꯗꯨꯅ ꯇꯥꯎꯕ ꯍꯨꯏꯒꯪꯒꯨꯝ ꯂꯝꯕꯤ ꯂꯝꯍꯥꯡꯗ ꯄꯨꯕꯗ ꯅꯃꯥ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯑꯃꯗꯤ ꯂꯥꯏꯔ ꯃꯆꯥ ꯃꯣꯍꯟꯁꯤꯡꯅ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦꯗꯣ ꯑꯗꯨꯒ ꯇꯥꯁꯦꯂꯨꯡꯕ
ꯃꯁꯤꯃꯁꯨ ꯈꯪꯕꯤꯌꯨ ꯁꯦꯂꯨꯡꯕ ꯅꯠꯇꯅ ꯉꯁꯤꯒꯤ ꯇꯥꯏꯕꯪꯁꯤꯗ ꯊꯝꯕꯥꯜꯅꯨ ꯑꯩꯕꯨ ꯀꯟꯕꯤꯅꯕ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯔ ꯐꯥꯎꯕ ꯅꯆꯜ ꯑꯣꯏꯕꯤꯅ ꯊꯋꯥꯏ ꯀꯟꯖꯅꯕ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯖꯔꯣꯏ ꯃꯗꯨꯒꯤ ꯃꯍꯨꯠ ꯏꯁꯥ ꯏꯇꯣꯝꯇ ꯊꯋꯥꯏ ꯊꯥꯖꯒꯅꯤ ꯅꯥꯄꯜ ꯆꯥꯎꯕꯤ ꯊꯝꯕꯥꯜꯅꯨ ꯀꯔꯤ ꯊꯣꯛꯀꯦ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯁꯦꯂꯨꯡꯕ ꯂꯦꯡꯁꯤꯜꯂꯛꯑꯣ ꯑꯩ ꯅꯍꯥꯛꯄꯨ ꯉꯥꯏꯔꯝꯂꯤꯕꯅꯤ ꯏꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯑꯉꯝ ꯃꯊꯧ ꯀꯌꯥꯅ ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯛꯄꯤ ꯅꯨꯖꯥ ꯑꯗꯨ ꯅꯥꯔꯛꯇ ꯁꯥꯠꯄꯤ ꯂꯩꯔꯥꯡꯒꯨꯝ ꯑꯣꯏꯔꯧ ꯃꯆꯤ ꯑꯃꯗ ꯂꯣꯠꯇꯨꯅꯕꯨ ꯂꯩꯔꯝꯂꯦ ꯏꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯅꯨꯖꯥ ꯃꯍꯥꯛꯄꯨ ꯊꯦꯝꯂꯒꯦ ꯀꯔꯤꯒꯨꯝꯕ ꯌꯥꯗꯕ ꯃꯇꯥꯡ ꯊꯣꯛꯂꯒꯅ ꯅꯤꯡꯊꯧ ꯁꯅꯥ ꯌꯥꯊꯪꯅꯤ ꯀꯣꯔꯧꯊꯛꯇꯁꯨ ꯀꯥꯞꯐꯗꯦ ꯃꯥꯂꯦꯝ ꯂꯩꯗꯁꯨ ꯇꯥꯐꯗꯦ ꯅꯅꯥꯏꯅ ꯁꯔꯧ ꯁꯤꯟꯖꯒꯦ ꯅꯨꯖꯥꯃꯥꯕꯨ ꯐꯥꯅꯕ ꯂꯩꯕꯥꯛꯀꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇꯅꯤ ꯁꯅꯥ ꯅꯣꯡꯗꯝ ꯇꯝꯕꯤꯒꯅꯤꯗꯣ ꯂꯥꯏꯅꯤꯡꯊꯧ ꯀꯔꯤ ꯋꯥꯅꯣ ꯑꯆꯥꯟꯕ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯅꯤꯗ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯂꯤꯕꯤ ꯁꯤꯡꯌꯦꯜ ꯂꯩꯔꯥꯡꯒꯨꯝꯂꯕꯤ ꯅꯨꯖꯥ ꯃꯥꯕꯨ ꯄꯂꯦꯝ ꯄꯟꯊꯧꯅ ꯌꯥꯔꯛꯂꯣꯏꯅꯦ ꯑꯉꯝꯕ ꯑꯔꯥꯟ ꯑꯍꯨꯏ ꯄꯨꯝꯕ ꯉꯥꯛꯄꯤꯌꯨꯗꯣ ꯏꯅꯤꯡꯊꯧ ꯏꯅꯤꯡꯊꯧꯅ ꯑꯌꯥꯕꯗ ꯄꯤꯅꯕꯤꯌꯨ ꯅꯅꯥꯏ ꯁꯦꯂꯨꯡꯕꯅ ꯐꯅꯅꯕ ꯁꯤꯟꯖꯒꯦ ꯐꯔꯦ ꯑꯆꯥꯟꯕ ꯅꯪꯅ ꯐꯒꯅꯤ ꯈꯟꯕꯗꯨ ꯇꯧꯔꯣ ꯑꯗꯨꯕꯨ ꯁꯦꯂꯨꯡꯕ ꯂꯩꯔꯥꯡ ꯍꯦꯛꯄ ꯂꯨꯕꯅꯤ ꯇꯤꯡꯈꯪ ꯀꯨꯌꯣꯝ ꯌꯣꯝꯂꯕ ꯀꯦꯇꯨꯀꯤꯒꯤ ꯃꯈꯣꯡꯗ ꯇꯥꯡꯖꯂꯤꯟꯅ ꯌꯦꯠꯄꯅꯤ ꯈꯣꯡꯀꯥꯞ ꯍꯩꯅ ꯊꯥꯡꯖꯧ ꯆꯠꯂꯣ ꯆꯠꯂꯣ ꯑꯆꯥꯟꯕ ꯅꯃꯥꯏ ꯄꯥꯛꯆꯔꯛꯂꯣ ꯅꯤꯡꯊꯧ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛ ꯅꯉꯣꯟꯗ ꯁꯤꯟꯅꯔꯕꯅꯤ ꯆꯠꯂꯣ ꯆꯠꯂꯣ ꯑꯉꯝꯕ ꯊꯝꯕꯥꯜꯅꯨ ꯇꯥꯔꯤꯕ꯭ꯔꯥ ꯊꯝꯕꯥꯜꯅꯨ ꯃꯄꯥꯟ ꯂꯥꯡꯗ ꯗꯨꯛ ꯊꯣꯛꯂꯛꯎ ꯅꯤꯡꯊꯧꯒꯤ ꯑꯉꯝꯕ ꯈꯣꯏ ꯀꯔꯤ ꯊꯧꯒꯤ ꯂꯥꯏꯔ ꯁꯪꯒꯥꯏꯗ ꯂꯦꯡꯕꯤꯔꯛꯄꯅꯣ ꯄꯂꯦꯝ ꯏꯃꯥꯁꯨ ꯀꯩꯊꯦꯜ ꯀꯥꯈꯤ ꯏꯄ꯭ꯋꯥ ꯅꯨꯄꯥꯁꯨ ꯁꯟ ꯁꯦꯟꯕ ꯆꯠꯊꯣꯛꯈ꯭ꯔꯦ ꯏꯕꯦꯝꯃ ꯊꯝꯕꯥꯜꯅꯨ ꯉꯁꯤ ꯏꯆꯥꯒꯤ ꯃꯐꯝꯗ ꯊꯣꯛꯀꯗꯧꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯀꯔꯝꯅꯕꯨ ꯀꯥꯡꯊꯣꯛꯂꯁꯤꯒꯦ ꯄꯟꯊꯧ ꯃꯥꯟꯕ ꯑꯉꯝꯕ ꯅꯆꯥꯗ ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯥꯏꯕꯤꯌꯨ ꯏꯃꯣꯝ ꯊꯝꯕꯥꯜꯅꯨ ꯍꯧꯔꯩ ꯈꯥꯕꯨ ꯄꯥꯡꯕꯗ ꯋꯥꯡꯕ꯭ꯔꯦꯟ ꯈꯥꯅ ꯆꯥꯎꯕ ꯂꯝ ꯂꯩꯁꯥꯡꯈꯣꯡ ꯊꯤꯡꯉꯦꯜ ꯀꯥꯏꯔꯦꯗꯣ ꯊꯤꯡꯉꯦꯜ ꯊꯤꯡꯕ ꯉꯝꯗꯔꯤ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯋꯥꯅꯔꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯌꯧꯅꯔꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯌꯦꯡꯕꯗ ꯅꯨꯖꯥꯁꯤꯡꯗ ꯆꯜꯂꯕꯤ ꯂꯥꯏꯖꯅꯨꯡꯗ ꯁꯥꯠꯆꯕꯤ ꯂꯩꯔꯥꯡ ꯀꯣꯂꯣꯏ ꯄꯥꯡꯈꯛꯄꯤ ꯃꯃꯩꯗ ꯅꯨꯅ ꯇꯥꯖꯕꯤ ꯑꯗꯨꯒꯨꯝꯕꯤ ꯅꯨꯖꯥ ꯑꯃꯇꯪ ꯋꯥꯡꯕ꯭ꯔꯦꯟ ꯏꯔꯥꯠꯇ꯭ꯔꯤꯕ ꯃꯈꯩ ꯊꯤꯡꯉꯦꯜ ꯊꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤ ꯃꯥꯏꯀꯩ ꯀꯣꯏꯅ ꯊꯤꯕꯗ ꯍꯥꯏꯔꯤꯕ ꯅꯨꯖꯥ ꯃꯍꯥꯛꯇꯣ ꯏꯃꯣꯝ ꯂꯥꯡꯂꯦꯟ ꯅꯠꯇꯅ ꯑꯇꯩ ꯀꯅꯥ ꯂꯩꯇ꯭ꯔꯦꯗꯣ ꯏꯁ ꯀꯔꯤ ꯍꯥꯏꯕ ꯑꯉꯝꯕ ꯊꯤꯡꯉꯦꯜ ꯊꯤꯡꯕꯗ ꯍꯥꯞꯀꯗꯧꯔꯤꯕ ꯄꯟꯊꯧ ꯃꯥꯟꯕꯩ ꯄꯟꯁꯤꯡ ꯄꯟꯊꯧꯒꯤ ꯃꯁꯛ ꯈꯪꯖꯍꯧꯗ꯭ꯔꯕꯤ ꯅꯃꯣꯝ ꯊꯝꯕꯥꯜꯅꯨ ꯑꯩꯉꯣꯟꯗ ꯊꯣꯛꯂꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯣꯝ ꯊꯝꯕꯥꯜꯅꯨ ꯀꯞꯂꯒꯅꯨ ꯅꯪꯅ ꯐꯅ ꯀꯞꯂꯕꯁꯨ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯀꯟꯕ ꯉꯝꯂꯔꯣꯏ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯌꯥꯊꯪꯅꯤ ꯁꯤꯡꯉꯣ ꯃꯥꯒꯤ ꯅꯣꯡꯗꯝꯅꯤ ꯅꯪꯅ ꯇꯣꯏꯅ ꯀꯞꯂꯒ ꯊꯃꯣꯏ ꯄꯨꯕ ꯌꯥꯗ꯭ꯔꯦꯗꯣ ꯃꯄꯨ ꯃꯥꯒꯤ ꯀꯨꯝꯍꯩꯅꯤ ꯄꯣꯛꯂꯕꯗꯤ ꯅꯣꯡꯃ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯊꯃꯣꯏ ꯅꯨꯡꯒꯨꯝ ꯀꯟꯁꯤꯜꯂꯨ ꯂꯦꯡꯂꯁꯤꯅꯤ ꯏꯕꯦꯝꯃ ꯑꯉꯝꯕ
ꯅꯃꯣꯝꯒꯤ ꯂꯥꯏꯕꯛꯇ ꯇꯝꯈ꯭ꯔꯕꯅꯤ ꯈꯟꯖꯔꯒꯦ ꯑꯗꯨꯕꯨ ꯀꯩꯊꯦꯜ ꯀꯥꯈꯤꯕꯤ ꯄꯂꯦꯝ ꯏꯃꯥ ꯑꯃꯗꯤ ꯁꯟ ꯁꯦꯟꯕ ꯆꯠꯈ꯭ꯔꯤꯕ ꯏꯄ꯭ꯋꯥ ꯅꯨꯄꯥ ꯍꯜꯂꯛꯄ ꯐꯥꯎꯕꯗꯪꯗꯤ ꯅꯃꯣꯝꯅ ꯉꯥꯏꯖꯈꯤꯒꯦꯅꯦ ꯑꯉꯝꯕ ꯉꯥꯏꯕ ꯌꯥꯔꯣꯏ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯆꯦ ꯆꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯍꯥꯏꯅꯧꯔꯤꯕ ꯋꯥꯐꯝꯗꯨ ꯑꯆꯨꯝꯕꯔꯥ ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ ꯏꯆꯦꯕꯨ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯂꯁꯤꯒꯦ 이마기 몸 이마기 탐발로 이베마 ꯀꯩꯊꯦꯜ ꯑꯀꯥ ꯑꯀꯨꯝ ꯇꯧꯔꯤꯕ ꯃꯤꯌꯥꯝꯅ ꯀꯥꯡꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯆꯨꯝꯕꯔꯅꯦ ꯏꯃꯣꯝ ꯄꯂꯦꯝ ꯏꯃꯥ ꯅꯃꯣꯝ ꯑꯩꯍꯥꯛꯀꯤ ꯂꯥꯏꯕꯛ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯅꯁꯨ ꯇꯝꯂꯝꯈ꯭ꯔꯦꯗꯀꯣ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯉꯝꯕ ꯈꯣꯏ ꯂꯥꯏꯕꯛ ꯊꯤꯕꯤ ꯏꯆꯥꯕꯨ ꯀꯔꯤ ꯃꯔꯥꯜ ꯂꯩꯗꯨꯅ ꯌꯥꯏꯕꯤ ꯂꯧꯒꯗꯧꯔꯤꯕ ꯄꯤꯗꯠ ꯄꯥꯗꯠꯄꯤꯅꯤ ꯈꯟꯗꯨꯅ ꯃꯇꯨ ꯁꯣꯟꯕ ꯊꯤꯔꯛꯂꯤꯕ꯭ꯔꯥ ꯏꯃꯣꯝ ꯂꯥꯡꯂꯦꯟ ꯏꯊꯥꯗꯒꯤ ꯁꯦꯠꯈ꯭ꯔꯒ ꯂꯥꯏꯕꯛ ꯊꯤꯕꯤ ꯃꯃꯥꯅ ꯏꯆꯥꯒꯤ ꯃꯩꯅ ꯆꯥꯛꯇꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯂꯩꯍꯧꯔꯒꯅꯤ ꯊꯝꯕꯤꯔꯝꯃꯨ ꯊꯝꯕꯤꯔꯝꯃꯨ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯒꯦ ꯑꯉꯝꯕ ꯑꯩꯒꯤ ꯏꯃꯣꯝ ꯄꯨꯈꯤꯕ ꯌꯥꯔꯣꯏꯌꯦ ꯑꯩꯒꯤ ꯏꯃꯣꯝ ꯄꯤꯕ ꯉꯝꯂꯣꯏꯌꯦ ꯍꯦꯔꯥ ꯑꯗꯨꯝꯅ ꯅꯃꯥ ꯅꯆꯥꯅ ꯀꯞꯅꯗꯨꯅ ꯂꯩꯔꯕꯗꯤ ꯍꯌꯦꯡ ꯐꯥꯎꯕ ꯂꯣꯏꯔꯔꯣꯏ ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯌꯥꯊꯪꯅꯤ ꯂꯦꯡꯅꯕ ꯇꯧꯁꯤ 이마기 이붕어 셀롱바 뽀민나바 나짠곰비니 이몸 따나위에시고 아묵다디 탐비라모네 이붕어 루크라비 마마 아이 나타나 한나 예행바다 까나라 이사드라비 나짠 탐바하누부 민홍시 아묵다디 비비라모바 이붕어 ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯀꯅꯨ ꯍꯅꯨꯕꯤ ꯍꯧꯖꯤꯛꯇꯤ ꯅꯆꯥꯒꯤ ꯌꯥꯏꯕꯤ ꯀꯟꯕꯒꯤ ꯃꯇꯝ ꯑꯗꯨ ꯍꯦꯟꯈ꯭ꯔꯦ ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯅꯆꯥꯕꯨ ꯑꯔꯣꯏꯕ ꯌꯥꯊꯪ ꯄꯤꯕꯤꯔꯣ ꯂꯩꯕꯥꯛꯀꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯁꯦ ꯀꯠꯆꯔꯨꯔꯒꯦ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯊꯧꯅ ꯂꯩꯕꯥꯛ ꯈꯪꯅ ꯎꯠꯊꯣꯛꯀꯦ ꯂꯨꯈꯥꯛ ꯀꯣꯝꯒꯤ ꯂꯩꯔꯥꯡꯅ ꯆꯤꯡꯉꯨ ꯈꯨꯌꯥ ꯌꯧꯕꯗꯤ ꯅꯨꯖꯥꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯃꯩꯇ꯭ꯔꯕꯥꯛ ꯑꯁꯤꯒꯤ ꯃꯤꯡꯆꯠꯅꯤꯅꯦ ꯏꯃꯥ 이쌤기 이붕어 나학나 빨렘 이마부 템질러우고 이붕어 ꯆꯦ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯏꯆꯦꯅ ꯆꯠꯈ꯭ꯔꯕꯗꯤ ꯄꯂꯦꯝ ꯏꯃꯥꯒ ꯑꯩꯒ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯍꯧꯒꯅꯤ ꯅꯪ ꯆꯠꯈꯤꯅꯨ ꯏꯆꯦ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯏꯆꯦ 이세부 감라노 이붕어 이뻐하디 마치 아이나 하이바 인바니 kapatoklo imabu nungaina thamlauko ꯑꯁꯨꯝꯅ ꯊꯝꯕꯥꯜꯅꯨ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪ ꯀꯥꯏꯅꯔꯝꯗꯥꯏ ꯑꯣꯏꯕꯅ ꯅꯤꯡꯉꯣꯜꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯝꯖꯥꯎ ꯀꯣꯜꯂꯒ ꯀꯞꯆꯔꯝꯃꯤ ꯂꯥꯏꯅꯤꯡꯊꯧ ꯀꯨꯔꯨ ꯁꯤꯗꯕ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ ꯈꯨꯔꯨꯝꯖꯔꯨꯔꯦ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯗꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯕꯤꯟꯗꯥꯗꯦꯕꯤ ꯈꯣꯏꯔꯝꯂꯦ ꯏꯪꯈꯣꯜ ꯆꯨꯊꯦꯛ ꯃꯔꯤꯗ ꯀꯣꯏꯅ ꯌꯦꯡꯗꯨꯅ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯌꯥꯁꯨ ꯌꯦꯡꯖꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯕꯨ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯂꯩꯕꯥꯛꯀꯤ ꯌꯥꯏꯐꯅꯕ ꯈꯟꯗꯨꯅ ꯊꯝꯕꯥꯜꯅꯨ ꯃꯃꯥꯗꯒꯤ ꯑꯔꯣꯏꯕ ꯌꯥꯊꯪ ꯂꯧꯔꯗꯨꯅ ꯅꯤꯡꯊꯧꯒꯤ ꯑꯉꯝꯕꯁꯤꯡ ꯑꯗꯨꯒ ꯆꯠꯈ꯭ꯔꯦ 이닝ꯊꯧ 누자 아두 부자락래 이닝ꯊꯧ기 나악다 ꯆꯪꯍꯟꯖꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯁꯦꯂꯨꯡꯕ ꯃꯁꯥꯅ ꯂꯥꯛꯄ ꯌꯥꯔꯕꯤ ꯏꯃꯣꯝ ꯁꯛꯄꯤ ꯅꯨꯖꯥꯗꯣ ꯃꯥꯒꯤ ꯁꯦꯡꯂꯧ ꯎꯅꯤꯡꯗ꯭ꯔꯦ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯂꯒꯅꯨ ꯏꯃꯣꯝꯒꯤ ꯁꯛꯇꯝ ꯎꯕꯗ ꯊꯃꯣꯏ ꯄꯨꯕ ꯌꯥꯔꯔꯣꯏ ꯂꯩꯄꯥꯛꯀꯤꯗꯃꯛ ꯐꯅꯕ ꯏꯔꯥꯠ ꯊꯧꯔꯝ ꯀꯥꯏꯗꯅ ꯅꯪꯅ ꯄꯥꯡꯖꯔꯣ
ꯑꯁꯨꯝꯅ ꯊꯝꯕꯥꯜꯅꯨ ꯂꯩꯕꯥꯛꯀꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯔꯕꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯊꯤꯡꯉꯦꯜ ꯊꯦꯡꯅꯕꯒꯤꯗꯃꯛꯇ ꯀꯞꯅ ꯀꯞꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯒ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯐꯠꯇ꯭ꯔꯕ ꯄꯨꯅꯥꯝꯁꯤꯡ ꯊꯝꯕꯥꯜꯅꯨꯕꯨ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯕꯕꯨ ꯊꯝꯕꯥꯜꯅꯨꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯃꯥꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏꯗꯕꯒꯤ ꯁꯔꯨꯛ ꯁꯤꯖꯈꯤꯕꯅ ꯍꯦꯟꯅ ꯑꯗꯨꯝ ꯐꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯇꯤ ꯀꯂꯛ ꯄꯦꯟꯅ ꯅꯣꯛꯂꯝꯃꯤ꯫ Hai bema nungsibi pakhang thawai oiribi wanglen mikup amatang dingairam ko Ipa-ipal pumnamak athapada aibu kauduna chelakliba pakhang asi nuja aigi chanabani. Isumlangi ngauduna aigi khungul lirakle. Thambalnu inak yauraktrigai nuja yaibi katkrage. Pakhangna aigi itungda kaina wakhalna ngauduna yaibi mangi thauranglabasu leipakna mabu kanbiyuko. Asi hairamduna thambalnu pan kairiba mafam aduda makhut ani lonaduna ithak ipomlakta lupkre. Ithat irau tapthakre leiriba miyamna thambalnugidamak lei khuzop khuzop kacharami. Mohan singsu chensilai leibak miyamna mabu phazilami. leibak miyam ai bu thado o ai karisu taujaroi khabam lakpa marup loi phajai ko nangi tausil leipaki ai phanaba khanbada pukchel tingba nahaktani nahaki pukchel ubada thagattaba ngamdre leipaki awaba koknaba nangi thawin sil ubada nungaireda marup loi aina nangbu thagatli marup ki khudo loinaba pana hairang kharadang pujarakle adubu lairaba aigi itauda leibak miyamna chingnakre aibu amukta thadok halu kaidawbage leibak miyam pumnamak mahakpu thado lao lao marup chetnabu konasi Thambalnu mikup amatang dingairam ko Matau asumna thambalnuna thawai thakrabada nungshi masung langi Mohan Singhna launam tauba mabukjil sengdraba punam singbu hatoklamlaba matung thambalnuna lukriba turel aduta chongthaduna Mohan Singh thawai thakhirami.